ꯉꯁꯤꯒꯤ ꯏꯃꯥꯅ ꯄꯥꯝꯖꯕ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡ ꯃꯃꯥꯒ ꯆꯥꯃꯤꯟꯅꯕꯒꯤ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ. Hi ma'am. Hi ma'am. Ma'am ngasidi aigi yetta leiriba si aigi palem aibu hek pokpiba imani ado mamangi video da sadum yaugre ado chamina da su kuire na ngasi imam cha duini aduga mayamna toina haibirak pado baba som no chamina ro na haibido ngasi na mama ga hana cha duini boko ado hayeng na muka akoi ba ga muk cha duini ba ado ngasi akoi ma pamjaba injang je aina laibire yumda thongbadi natre ko khokman da leiba agyagi nate akhoi chaksang hai bako adugi da lauraga ngasi se cha toini ba do hinjang singje ahan bada hodringai da haijarage sisina rau toi thong sileire ko aduga sina tau thong ataw mahi yawni thangpai nungai ra sisina kari ngai thongba aduga champut ama yaure yumgi ko aduga khajing kangau yaure aduga maroi thongba yaure uti yaure aduga achar yaure aduga sigi main dish akhoi maringi maitai londa de kari khobno khangdre ko ai tasingna khangdre sigi mana se khoi londa chai chok hayabo ko akhoi mana machi da heklak pane ba ado si mana sine adman tawraga dum chaminar de ning si je ado mayamna video se hawdringai to ko wa dum ngangage ko ade lairiba yengbiriba pumnama aduga manipur hairiba imalai bak sida laiminariba pumnama ngasi aina mamaga chaminariba se ade aigi su aigi mama khak natana yengbiriba pumnama kisu mama oibiu aduga yengbiriba pumnama mama singdo aiga chaminaba phangdraga su ngasi akoi maga aiga chaminaba se mama yengbiriba ima oiba pumnama ka aiga chak chaminabne na khanbiyo na ai ahanba makta da asmaina haijaningi ado hojik akoi chadringai da isorda hana haijasi ko aduga ngasidi nachana isorda aina prayer tawa amphau khanglam giroi aina odi somda dum lona tawe bako ada phone na imagi mamangda tawni ngasina ahanba oidoni isorgi mingda haijabase prayer tawa si am lu bane bako adu ngasidi chanbiduna mamana su nuksibiduna asoi ngam yaudabida isorda hana haijase ko taibang pan bu sembiba sargada leiba ipa ibungo isor na kiminglen sonjaduna ngasi su amuka hana taibangi lausindaba yadraba hakchanggi oiba kanaba jinjang adu laubagi tanja adu yausilakle ngasi su isor nangna mamangda semlaga thamliba jinjang ase isor nangna kyamuksu yawhanbiganu haidana isor nanggi mingda haijabani pumnamak hakchanggi kanaba jinjang haibdo oihanbiyo haidana sembiba mapu isor nahaki minglen sonjaduna haijabani haija sonjaba pumnamak nahaki sargatana lokhatpiyo amen Amen. ai ahan bachakhom jidi imada hana illage ko ado samphuchi adum khona paase ko loina adum khona adum paase sina nga ataw bani sidi Mahi yawan gano. mahi yawra kano tawge totpi he bako nga maru yenga saw ko ain malasa do nan su to hospital yawi pakhat leba nam saw man bra ya bro Yani? yani ba chani ko se ima gi numit mothers day su yausilak to re ko ado yaudri phawba na yaudana layo haibagi inbani ado ngasi ayukti charse ngasi ayukti taptai isau languraga hojik nungdang chaminai sine bako ngasa ayukti aiga khara kamthatna khre bako ado jeng muk themi sine ba nung chaning madoloi chawko ayu nga ta hawdok pa sine ba I ka dise chakhum chaw hanura di cha bang amura aju poldo ko yak mang ne Ha? yak mang ne sun cha gira raw ni ko sina cái tầm cái si tầm cái quoi
이 삼겹살에서 들어서 나무로 비행을 싸우고 나는 반기들한 바깥리니 아니네. 자, 먼저 흐른 땀도 싹. 지금 만나자. 하오이는. 하우니. 요새 아주 한번 자리죠, 지금 만나자. 남이 꽃 신주제 오른 로이기도 많아. 시해보다 파스타가 온다리니 진다. 그 파스타가 오자니가 파스타가 누비가 이마가 뭐 엄청 박사키가. 마이 무산바 바디. macam apa badi caki ba adu hegal kone ba machi kundu nungai bro machi kundu nungai bro nungai nungai ya aina anaba yengba imung phajaba phakiba imungdo lay ama pirakpane yengosida aina asat ba akhoi londadi sumain hai orchid to ro khangde utang bi lai dura ba hoi hoi adu ni orchid aja adu akhoi londadi raisil par rachel par adu atai da amda phangde ai anaba yengba imung phakiba imungdo moi mu ani pambi ani leiba aina nirakpada ama pirakpa anungsi adu di pirak pan natre ni nirak pani ne nate pami haiba kanda mana pirakpa wani madi masasu ama khakta ngai doktora di hena makoi se lau to apa kang koma ko uti di am pamjaba ko se bazar sapa kanda aina hotel da saksa kanda uti sin aina pami ba adu aina sangda di phataba misi kan mero nakau ga ga soda yaw bu soda yam han de bi de thong bu su yai da hoida mu 제 째라오보다 우티 정도이네. 이때만 동안을 수야 아니야. 때문에 하이브니. kumji je ma wagi wagi anniversary tau bige tau ne ko hek luong ki buda ai tau ye de khan ba adu tamsina piron jule piron chu lei ba matang jai ta na heng re ede singar ki yasu nungam ka dun ingko mali taraba tar tun tun masih ni koi pasar ge makura tondo wai yum konjang hau ba san mahal hawe akoi bo saki se ba kune ai khunda search ka ba su le hawi hena saki ba ayung so hawi lin thong xin nằm ở đôi thùng ba có xin là ngay thùng ba yam puto ka sa ba yam man bai wa ne yam na di sa dam ma su dong ai akhoi mung je jang sa ba kya kan de ba Nasi di ima ka zamin na beri khang di yam hawe nga thong su hawe nga tong bo di hawe
ꯃꯁꯤ ꯈꯝꯕꯤꯅ ꯌꯥꯝ ꯆꯩꯌꯦ ꯅꯣꯏ ꯆꯥꯛ ꯆꯥꯕꯗꯣ ꯈꯨꯗꯩ ꯈꯨꯅꯧꯗ ꯃꯦꯟ ꯄꯥꯝꯕꯤꯗꯣ ꯂꯨꯒ ꯁꯨꯝ ꯈꯝꯕꯤꯗꯣ ꯄ꯭ꯔꯦꯝ ꯃꯈꯣꯟ ꯊꯣꯛꯇꯕꯒꯤ ꯊꯣꯛꯏꯗꯅ ꯍꯧꯖꯤꯛꯇꯤ ꯗꯣꯟꯆꯥ ꯅꯣꯏꯒꯤ ꯆꯥꯛ ꯆꯥꯕ ꯀꯥꯟꯗ ꯄꯤꯌꯥꯔꯗꯣ ꯃꯈꯣꯟ ꯊꯣꯛꯇꯕꯗ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯔꯛꯄ ꯍꯧꯖꯤꯛꯇꯤ ꯊꯣꯛꯏꯗꯅ ꯊꯣꯛꯇ꯭ꯔꯤꯗꯣ ꯃꯔꯝ ꯂꯩꯕꯩꯅꯤ ꯍꯩꯇꯕ ꯍꯥꯎꯋꯦ ꯃꯅꯥꯅꯦꯕꯨ ꯁꯤꯁꯦ ꯀꯔꯤꯁꯨ ꯌꯥꯎꯗꯦ ꯌꯥꯎꯗꯦ ꯍꯥꯏꯁꯦ ꯁꯤꯡꯅꯦ ꯆꯅꯝꯅꯦ ꯇꯤꯜꯍꯧꯅꯦ ꯉꯥꯔꯤꯅꯦ ꯍꯋꯥꯏꯖꯥꯔ ꯌꯥꯎꯕ꯭ꯔꯥ ꯌꯥꯎꯗꯦ ꯍꯋꯥꯏꯖꯥꯔꯒ ꯇꯧꯔꯁꯨ ꯍꯥꯎꯅꯤꯀꯣ ꯈꯣꯏꯕꯨ ꯅꯨꯄꯥꯅ ꯍꯥꯏ ꯑꯗꯨ ꯍꯦꯛꯄ ꯀꯥꯟꯗ ꯑꯣꯟꯊꯕ ꯀꯥꯟꯗ ꯑꯗꯨꯃꯨꯛ ꯀꯌꯥꯃꯨꯛ ꯍꯥꯎꯕꯒꯤ ꯅꯣꯏꯅ ꯑꯗꯨ ꯑꯣꯟꯊꯔꯒ ꯍꯦꯛꯄ ꯇꯣꯛꯇꯕꯗꯣ ꯍꯥꯏꯕ ꯑꯗꯨ ꯃꯣꯏꯗꯤ ꯆꯥꯗꯦ ꯍꯩꯌꯦ ꯃꯣꯏꯁꯨ ꯃꯍꯥꯎ ꯈꯪꯉꯗꯤ ꯃꯣꯏꯁꯨ ꯆꯥꯒꯅꯤ ꯍꯥꯎꯋꯦ ꯃꯊꯦꯜꯁꯦ ꯌꯥꯝꯃꯟꯗꯅ ꯀꯔꯤ ꯆꯥꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯆꯤ ꯈꯨꯟꯁꯦ ꯀꯌꯥꯝ ꯅꯨꯡꯁꯤ ꯑꯌꯨꯛ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯏꯪꯉꯤꯕꯀꯣ ꯑꯗꯨꯒ ꯁꯤꯕꯥꯏ ꯃꯌꯥꯝ ꯂꯩꯔꯝꯕꯁꯨ ꯅꯨꯡꯁꯤꯌꯦ ꯑꯥꯔꯃꯤ ꯂꯩꯕꯅꯦ ꯑꯩ ꯏꯃꯥꯟꯅꯕꯤ ꯏꯆꯦ ꯁꯥꯟꯇꯤꯒꯤ ꯃꯥꯏ ꯅꯨꯄꯥ ꯚꯣꯠꯇꯒꯤ ꯆꯥꯛ ꯊꯣꯡꯃꯤꯟꯅꯕ ꯇꯨꯡꯄꯦꯜ ꯍꯥꯏꯅꯀꯣ ꯑꯗꯨ ꯑꯩꯅ ꯊꯤꯔꯛꯄ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯦꯌꯦ ꯃꯥꯏ ꯃꯆꯥ 4 ꯊꯅꯝꯃꯦ ꯅꯨꯄꯤ 2 ꯅꯨꯄꯥ 2 ꯁꯤꯈ꯭ꯔꯦꯕ ꯁꯤꯈ꯭ꯔꯦ ꯃꯥꯏ ꯅꯨꯄꯥ ꯂꯩꯔꯝꯕ ꯃꯥꯏ ꯅꯨꯄꯥ ꯂꯩꯇꯦ ꯃꯆꯥꯅꯨꯄꯥ ꯑꯍꯟ ꯂꯩꯌꯦ ꯃꯃꯥ ꯌꯥꯝ ꯃꯥꯜꯂꯦ ꯅꯤꯡꯉꯣꯜ ꯌꯥꯎꯗꯕ ꯃꯣꯏ ꯆꯔꯆ ꯍꯦꯛ ꯃꯈꯥꯗ ꯍꯧꯖꯤꯛ ꯑꯅꯧꯕ ꯅꯠꯇꯕ ꯍꯥꯟꯅꯒꯤ ꯍꯧꯖꯤꯛ ꯃꯌꯥꯏꯗ ꯆꯔꯆ ꯂꯩꯕꯗꯣ ꯑꯗꯨ ꯍꯦꯛ ꯅꯥꯀꯟꯗ ꯂꯩꯕ ꯌꯨꯝꯗꯣ ꯑꯗꯨꯅꯦ ꯅꯍꯥꯟ ꯅꯣꯏꯒꯤ ꯃꯊꯛ ꯀꯥꯔꯒ ꯚꯤꯗꯤꯑꯣ ꯅꯝꯕꯗꯣ ꯌꯦꯡꯉꯤ ꯑꯩꯁꯨ ꯎꯑꯦ ꯉꯔꯥꯡꯁꯨ ꯌꯦꯡꯕ꯭ꯔꯣ ꯅꯣꯏ ꯆꯠꯂꯒ ꯆꯠꯇꯦ ꯁꯨꯝ ꯄꯥꯁꯇꯔ ꯌꯨꯝꯗ ꯑꯗꯨꯝ ꯌꯦꯡꯕ ꯑꯗꯨꯝ ꯎꯕꯅꯦ ꯋꯥꯡꯕꯅꯦ ꯌꯥꯝꯅ ꯃꯆꯤ ꯈꯨꯟꯒꯤ ꯇꯣꯞꯇꯣ ꯍꯣꯏ ꯑꯗꯨꯗꯒꯤ ꯋꯥꯡꯕꯗꯤ ꯍꯥꯏꯔꯅꯨ ꯑꯁꯣꯝ ꯃꯊꯛꯀꯤ ꯀꯤꯊꯤꯛ ꯂꯩꯕꯗꯣ ꯑꯗꯨꯅ ꯕꯔꯃꯥ ꯕꯣꯟꯗ꯭ꯔꯤ ꯎꯏꯌꯦ ꯀꯥꯡꯉꯣꯏ ꯂꯥꯛꯄ ꯂꯝꯕꯤꯗꯣ ꯑꯗꯨꯗꯒꯤ ꯍꯥꯏꯒꯠꯈꯤꯕ ꯀꯥꯡꯉꯣꯏ ꯂꯝꯕꯤꯅ ꯆꯤꯡ ꯅꯥꯀꯟꯗ ꯁꯨꯝ ꯐꯥꯎꯗꯣꯛꯈ꯭ꯔꯦꯗꯅ ꯁꯤꯕꯥꯏ ꯀꯦꯝ ꯃꯊꯛꯇꯣ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯀꯥꯔ ꯋꯥꯡꯉꯤ ꯍꯥꯏꯁꯦ ꯍꯣꯏꯅꯦ ꯅꯣꯏꯅ ꯌꯦꯡꯕ ꯑꯁꯣꯝ ꯃꯈꯥꯗꯅꯦ ꯅꯠꯇꯦ ꯑꯊꯣꯝ ꯃꯈꯥꯗ ꯅꯪꯅ ꯚꯤꯗꯤꯑꯣꯗ ꯊꯦꯡꯅꯕꯩꯅꯤ ꯃꯊꯛꯇ ꯌꯦꯡꯉꯤꯗꯤ ꯈꯤꯕꯨꯡ ꯍꯥꯏꯕꯗꯣ ꯕꯣꯔꯗꯔ ꯎꯕꯅꯦ ꯁꯦ ꯉꯥ ꯃꯔꯨ ꯌꯥꯎꯗꯕ ꯃꯜꯂꯝꯅꯤ ꯑꯩꯈꯣꯏꯅ ꯉꯥ ꯃꯔꯨ ꯄꯟꯕꯁꯤꯅꯦꯕ ꯕꯦꯔꯥ ꯀꯥꯔꯤꯁꯦ ꯌꯦꯡꯉ ꯆꯥꯎꯀꯣ ꯍꯌꯦꯡ ꯏꯄꯥꯒ ꯆꯥꯕꯗꯤ ꯊꯥꯎꯅ ꯇꯥꯎꯗꯕ ꯉꯥ ꯌꯥꯝ ꯂꯨꯏꯕ ꯑꯩꯈꯣꯏ ꯄꯥꯒꯤ ꯄꯣꯠ ꯂꯩꯕꯁꯦ ꯖꯔꯁꯤ ꯑꯃ ꯂꯩꯔꯛꯑꯣ ꯍꯥꯏꯒꯅꯦꯕ ꯑꯗꯨꯒ ꯀꯔꯝꯕ ꯖꯔꯁꯤꯅꯣ ꯍꯥꯏꯔꯗꯤ ꯃꯅꯨꯡꯗ ꯐꯔ ꯌꯥꯎꯕ ꯌꯥꯏꯌꯦ ꯃꯔꯪ ꯐꯔ ꯌꯥꯎꯔꯁꯨ ꯍꯛꯆꯥꯡꯗ ꯊꯤꯟꯗꯕ ꯍꯥꯒꯠꯆꯗꯕꯗꯨ ꯂꯩꯔꯛꯑꯣ ꯍꯥꯏꯌꯦ ꯀꯔꯝꯕ ꯐꯔꯅꯣꯕ ꯑꯩꯅ ꯈꯟꯗꯣꯏꯁꯦ ꯑꯗꯨꯒ ꯉꯥ ꯑꯌꯥꯏꯕ ꯂꯩꯕꯁꯨꯀꯣ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯕ ꯉꯥꯅ ꯌꯥꯏꯕ ꯉꯥꯗꯨ ꯂꯩꯔꯛꯑꯣ ꯍꯥꯏꯌꯦ ꯀꯃꯥꯏꯅ ꯊꯤꯗꯣꯏꯅꯣ ꯃꯌꯥꯝꯁꯨ ꯑꯝꯇ ꯈꯟꯕꯤꯌꯨꯅꯦ ꯅꯪ ꯈꯟꯕ ꯉꯝꯒꯗ꯭ꯔꯣ ꯑꯗꯨꯅ ꯈꯟꯕ ꯍꯩꯇꯕꯩꯅꯦ ꯑꯗꯨꯁꯨ ꯁꯤꯅ ꯂꯧꯕꯒ ꯁꯤꯗꯅ ꯂꯧꯕꯒ ꯌꯥꯏꯕꯒ ꯃꯥꯟꯅꯗꯦꯕꯀꯣ ꯈꯤꯇꯪꯕꯨꯗꯤ ꯈꯦꯠꯅꯩꯕꯀꯣ ꯑꯗꯨꯁꯨ ꯃꯥꯒꯤ ꯈꯨꯍꯥꯏꯗꯨꯗꯤ
ꯑꯗꯣ ꯉꯁꯤꯁꯨ ꯉꯥ ꯑꯌꯥꯏꯕ ꯀꯤꯂꯣ ꯃꯈꯥꯏꯃꯨꯛ ꯂꯩꯔꯦꯕ ꯑꯩꯅ ꯔꯧ ꯑꯃꯃꯝ ꯄꯥꯏꯔ ꯃꯅꯝ ꯌꯦꯡꯉꯦꯕ ꯑꯗꯣ ꯃꯥꯒꯤꯗꯤ ꯍꯌꯦꯡꯗꯤ ꯉꯥ ꯑꯌꯥꯏꯕ ꯑꯣꯏꯅ ꯇꯧ ꯍꯥꯏꯅꯦ ꯇꯧꯕꯤꯌꯨ ꯌꯦꯡꯉꯒꯦ ꯉꯁꯤꯗꯤ ꯄꯥꯁꯇꯔ ꯃꯃꯥꯗꯣ ꯋꯥꯈꯜ ꯑꯩꯅ ꯈꯔ ꯅꯨꯡꯉꯥꯏꯍꯜꯂꯦ ꯃꯣꯏꯒꯤ ꯒꯥꯔꯤ ꯃꯅꯨꯡꯗ ꯒꯥꯔꯤꯁꯨ ꯈꯥꯝꯕꯁꯨ ꯌꯥꯗ꯭ꯔꯦ ꯃꯣꯏ ꯒꯥꯔꯤꯁꯦ ꯑꯗꯒꯤ ꯊꯥꯏꯅꯒꯤ ꯏꯁꯩꯗꯣ ꯑꯩꯈꯣꯏ ꯀꯁꯇꯝꯒꯤ ꯏꯁꯩꯗꯣ ꯁꯛꯄꯗꯣ ꯑꯩꯅ ꯍꯧꯔꯦ ꯑꯗꯩꯗꯤ ꯃꯥꯁꯨ ꯈꯣꯟꯁꯦ ꯁꯤꯊꯔꯒ ꯁꯛꯄ ꯍꯧꯔꯦ ꯌꯨꯝ ꯁꯥꯕꯒꯤ ꯌꯨꯝꯐꯝ ꯇꯧꯕꯒꯤ ꯑꯁꯨꯃꯥꯏꯅ ꯇꯧꯋꯦ ꯍꯥꯏꯕꯗꯣ ꯃꯥꯗꯣ ꯑꯗꯨꯝ ꯁꯛꯂꯛꯑꯦ ꯃꯥꯁꯨ ꯋꯥꯈꯜ ꯃꯥꯏ ꯅꯥꯕꯗꯣ ꯈꯔ ꯐꯔꯛꯄ ꯍꯥꯏꯇꯥꯔꯦ ꯇꯥꯏꯕꯪꯒꯤ ꯋꯥꯈꯜꯕꯨ ꯅꯨꯡꯉꯥꯏꯔꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯁꯨꯝ ꯃꯔꯛ ꯊꯟꯅꯀꯣ ꯏꯃꯥꯁꯦ ꯋꯥꯗꯅꯇ ꯂꯥꯛꯑꯕꯅꯦꯕꯀꯣ ꯁꯨꯃꯥꯏꯅꯒ ꯍꯥꯎꯅꯒ ꯆꯥꯃꯤꯟꯅꯅꯤꯒꯁꯦ ꯈꯟꯗꯕꯅꯦ ꯍꯥꯏꯕꯗꯤ ꯏꯃꯨꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄꯗ ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯏꯕꯁꯦ ꯂꯩꯔꯝꯗꯦ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕ ꯅꯠꯇꯕꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣই ꯆꯥꯎꯔꯕꯅꯤꯅ ꯀꯩꯅꯣꯝ ꯇꯧꯔꯁꯨ ꯑꯗꯨꯝ ꯃꯇꯦꯡ ꯂꯣꯏ ꯇꯧꯅꯔꯦꯗꯅ ꯃꯇꯝꯗꯨꯗꯗꯤ ꯏꯃꯥ ꯃꯊꯟꯇꯅꯦꯕ ꯏꯄꯥꯗꯤ ꯌꯥꯎꯗꯦ ꯏꯄꯥꯗꯤ ꯖꯦꯔꯣꯅꯤ ꯃꯔꯝꯗꯤ ꯖꯦꯔꯣꯅꯤ ꯍꯥꯏꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯏꯄꯥꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯦꯛ ꯏꯌꯥꯝꯕ ꯍꯦꯛ ꯄꯣꯛꯑꯒ ꯑꯗꯨꯝ ꯅꯥꯈ꯭ꯔꯦꯀꯣ ꯊꯥ 9 ꯍꯦꯛ ꯁꯨꯕꯗ ꯅꯥꯕ ꯑꯗꯨꯅꯤ ꯀꯔꯤꯝ ꯁꯨꯕ ꯉꯝꯈꯤꯗꯦꯕ ꯑꯗꯨꯝ ꯃꯥ ꯈꯨꯟꯒꯤ ꯊꯕꯛ ꯁꯨꯕ ꯀꯥꯟꯗ ꯅꯨꯄꯥ ꯊꯣꯛꯂꯛꯑꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯥꯒꯤ ꯃꯍꯨꯠ ꯑꯩ ꯊꯣꯛꯑꯦ ꯑꯗꯒꯤ ꯏꯅꯥꯔꯖꯤꯁꯀꯤ ꯂꯝꯕꯤ ꯀꯛꯄꯗ ꯅꯨꯄꯥ ꯊꯣꯛꯂꯛꯑꯣ ꯑꯩ ꯊꯣꯛꯂꯛꯑꯦ ꯑꯗꯩꯗꯤ ꯃꯌꯥꯝꯅꯁꯨ ꯃꯊꯪꯗꯤ ꯅꯨꯄꯥ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯅ ꯍꯣꯏ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯣꯛꯎꯔꯦ ꯏꯀꯥꯏꯖꯔꯦ ꯑꯩꯁꯨ ꯅꯨꯄꯥ ꯄꯨꯊꯣꯛꯑꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯍꯥꯏ ꯅꯪ ꯊꯣꯛꯂꯛꯑꯣ ꯅꯪ ꯅꯨꯄꯥꯗꯤ ꯀꯔꯤ ꯁꯨꯕ ꯉꯝꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯅꯦ ꯏꯄꯥꯗꯤ ꯊꯕꯛꯁꯦ ꯁꯨꯔꯛꯇ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯂꯥꯏꯅꯥꯗꯨꯅꯀꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯊꯕꯛꯇꯤ ꯁꯨꯗꯦ ꯑꯗꯨꯕꯨ ꯊꯥꯏꯅꯗꯧꯅ ꯅꯥꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯏꯁꯣꯔꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯂꯩꯕꯁꯨ ꯑꯣꯏꯁꯅꯨ ꯃꯇꯨꯡꯗꯁꯨ ꯃꯌꯥꯝꯅ ꯐꯣꯔ ꯄꯤꯕꯤꯔꯝꯃꯨ ꯑꯗꯨꯒ ꯑꯩꯈꯣই ꯏꯃꯨꯡꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯗꯤ ꯂꯤꯕꯒꯤ ꯂꯣꯏ ꯈꯝ ꯅꯥꯏꯔꯔꯣꯏ ꯑꯩꯅ ꯈꯪꯍꯧꯕ ꯐꯥꯎꯗ ꯑꯩꯒꯤ ꯏꯅꯥꯎꯄꯥ ꯉꯔꯥꯡꯒꯤ ꯕ꯭ꯂꯣꯛꯇ ꯌꯥꯎꯕ ꯑꯩꯒꯤ ꯏꯅꯥꯎꯄꯥꯗꯣ ꯑꯩꯅ ꯍꯦꯛ ꯈꯪꯍꯧꯕꯗꯒꯤ ꯆꯥꯛꯁꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯑꯌꯨꯛ ꯆꯥꯔꯗꯤ ꯅꯨꯡꯗꯥꯡ ꯆꯥꯗꯕꯅ ꯅꯝꯃꯤ ꯁꯨꯝ ꯑꯩꯅ ꯅꯤꯡꯁꯤꯡꯂꯛꯄꯗꯀꯣ ꯃꯇꯝꯗꯣ ꯁ꯭ꯀꯨꯜ ꯀꯥꯔꯤꯅ ꯇꯧꯔꯤꯗꯨꯅ ꯍꯧꯖꯤꯛ ꯃꯣꯏꯅ ꯕꯣꯔꯗꯤꯡꯗꯒ ꯊꯝꯕꯤꯔꯤꯁꯦ ꯑꯩꯉꯣꯟꯗ ꯊꯝꯃꯝꯃꯗꯤ ꯑꯩ ꯑꯁꯦꯡꯕ ꯏꯪꯂꯤꯁꯀꯗꯣ ꯕꯔꯪ ꯂꯣꯟꯅꯤꯀꯣ ꯑꯩꯈꯣꯏꯅ ꯇꯝꯃꯛꯄ ꯁ꯭ꯀꯨꯜꯗꯨꯅ ꯑꯐꯥꯎꯕ ꯉꯥꯛꯇꯅꯤꯅ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯅꯤ ꯏꯁꯤꯡ ꯈꯣꯡꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈ꯭ꯔꯅꯤ ꯍꯜꯂꯛꯑꯒ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯅꯤ ꯆꯤꯡꯗꯒꯤ ꯊꯧꯗꯈꯤꯗꯣꯏꯅꯤ ꯁ꯭ꯀꯨꯜ ꯌꯧꯔꯒ ꯍꯜꯂꯛꯑꯅꯤ ꯏꯟꯈꯠꯂꯛꯇꯣꯏꯅꯤ ꯌꯨꯝ ꯇꯥꯅ ꯁꯥꯏꯀꯜꯁꯦ ꯏꯟꯈꯠꯂꯛꯑꯒ ꯏꯁꯤꯡ ꯍꯣꯜꯂꯨꯈꯤꯗꯣꯏꯅꯤ ꯆꯔꯥ ꯋꯥꯜꯂꯒ
ꯌꯥꯝ ꯋꯥꯅ ꯇꯝꯃꯛꯄ ꯍꯥꯏꯇꯥꯔꯦ ꯁ꯭ꯀꯨꯜꯁꯦ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗꯅ ꯎꯏꯈ꯭ꯔꯅꯤ ꯉꯝꯗꯕ ꯋꯥꯕꯒꯤ ꯆꯥꯡꯗꯣ ꯑꯃ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯒ ꯏꯅꯥꯎꯄꯥꯁꯤꯅ ꯆꯦꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯅꯝꯕ ꯆꯦꯡꯁꯦ ꯃꯤꯉꯣꯟꯗ ꯄꯨꯕ ꯆꯦꯡ ꯄꯨꯕꯁꯦ ꯌꯥꯝ ꯆꯠꯅꯔꯝꯃꯤꯀꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯆꯠꯅꯔꯤ ꯉꯟꯅꯗ꯭ꯔꯒꯗꯤ ꯍꯧꯖꯤꯛꯇꯤ ꯀꯌꯥꯕꯨ ꯆꯦꯡꯁꯦ ꯄꯨꯅꯗ꯭ꯔꯦꯀꯣ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯃꯤꯔꯨꯛ ꯑꯃ ꯋꯥꯏꯈꯤꯒꯦ ꯍꯌꯦꯡ ꯂꯩꯔꯒ ꯁꯤꯡꯉꯛꯀꯦ ꯍꯥꯏꯕꯒꯨꯝꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯔꯛꯏ ꯃꯤꯒꯤ ꯆꯒꯦꯝꯁꯦ ꯂꯧꯔꯒ ꯈꯤꯇꯪ ꯄꯧꯕꯗꯨꯅ ꯏꯅꯥꯎꯅꯨꯄꯥꯒꯤ ꯊꯣꯡꯗꯣꯏꯅꯤ ꯑꯗꯣ ꯑꯩꯈꯣꯏꯗꯨꯅ ꯆꯥꯗꯕꯅ ꯅꯝꯃꯤ ꯑꯗꯣ ꯍꯤꯟꯖꯥꯡ ꯂꯩꯇꯗꯅ ꯌꯥꯝ ꯉꯛꯀꯅꯤ ꯎ ꯃꯪꯒ꯭ꯔꯥꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤꯗꯤ ꯍꯤꯟꯖꯥꯡꯅꯤ ꯑꯩꯈꯣꯏꯒꯤ ꯍꯤꯟꯖꯥꯡ ꯑꯣꯏꯅ ꯊꯣꯡꯕ ꯆꯥꯗꯦ ꯃꯣꯔꯣꯛ ꯁꯥꯇꯛ ꯇꯧꯔꯒ ꯍꯥꯎꯗꯤ ꯏꯔꯣꯟꯕꯁꯨ ꯍꯥꯎꯕꯅꯤꯀꯣ ꯅꯨꯡꯁꯨ ꯅꯨꯡꯁꯤ ꯃꯣꯔꯣꯛ ꯁꯥꯇꯛ ꯇꯧꯔꯒ ꯏꯔꯣꯟꯕꯤꯕ ꯑꯗꯨꯒ ꯁꯤꯗ ꯂꯩ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯝꯕꯗꯣ ꯎꯝ ꯃꯔꯨꯗꯣ ꯑꯉꯥꯡꯕ ꯑꯣꯏꯕꯗꯣ ꯀꯔꯤ ꯈꯤꯜꯂꯩꯄꯥꯔ ꯍꯥꯏꯕ꯭ꯔꯥ ꯀꯔꯤ ꯃꯩꯇꯩꯂꯣꯟꯗ ꯀꯩꯅꯣꯝ ꯀꯧꯏꯅꯦ ꯑꯗꯣ ꯑꯂꯨꯒꯨꯝꯅ ꯃꯔꯨꯗꯣ ꯊꯨꯝꯇꯛ ꯇꯧꯋꯦ ꯑꯗꯨꯗꯣ ꯍꯥꯎꯋꯦ ꯑꯗꯨꯁꯨ ꯑꯗꯨ ꯃꯣꯔꯣꯛ ꯈꯔ ꯁꯥꯔꯗꯤ ꯑꯗꯨꯝ ꯍꯥꯎꯋꯦ ꯅꯨꯡꯊꯤꯟꯗꯨꯅ ꯐꯨꯠꯂ ꯆꯥꯗꯣꯏꯅꯦꯕꯀꯣ ꯆꯨꯔꯥꯕ ꯍꯥꯡꯍꯟꯗꯅꯕ ꯍꯣꯏ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯋꯥꯕꯁꯨ ꯃꯤ ꯌꯥꯝ ꯌꯥꯎꯔꯛꯑꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯑꯩꯗꯤ ꯍꯧꯖꯤꯛ ꯄꯣꯂꯥꯡ ꯑꯁꯤꯒꯨꯝꯗꯤ ꯄꯣꯂꯥꯡꯅ ꯍꯤꯡꯕꯅꯤꯅꯀꯣ ꯑꯩꯈꯣꯏꯗꯤ ꯄꯣꯂꯥꯡ ꯁꯥꯔꯛꯇꯕꯅꯤꯅ ꯄꯣꯂꯥꯡ ꯁꯥꯕꯁꯨ ꯍꯩꯇꯦ ꯑꯗꯨꯒ ꯑꯩꯅ ꯆꯤꯡꯍꯤ ꯃꯌꯥꯟ ꯆꯤꯡꯍꯤ ꯃꯌꯥꯟꯒ ꯑꯩꯅ ꯑꯗꯨꯝ ꯈꯣꯝꯗꯣꯏꯅꯦ ꯆꯤꯡꯍꯤ ꯃꯌꯥꯟꯒ ꯑꯩꯈꯣꯏꯒꯤ ꯁꯨꯝꯁꯤꯠ ꯂꯥꯕ ꯍꯥꯏꯅ ꯑꯃ ꯂꯩꯌꯦ ꯑꯗꯨꯗꯣ ꯁꯨꯝꯁꯤ ꯁꯥꯔ ꯌꯣꯟꯕꯗꯣ ꯑꯩꯈꯣꯏꯅ ꯍꯣꯏ ꯑꯗꯨꯗꯣ ꯃꯄꯨꯟ ꯆꯥꯎꯅ ꯌꯥꯜꯂꯒ ꯄꯨꯔꯛꯑꯦ ꯑꯗꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯅ ꯀꯔꯤ ꯍꯥꯏ ꯍꯥꯏꯕꯕꯨ ꯑꯁꯨꯃꯥꯏꯅ ꯍꯥꯏ ꯑꯗꯨꯕꯨ ꯀꯩꯗꯧꯅꯤꯡꯉꯥꯏꯅꯣ ꯍꯥꯏꯕ ꯑꯩꯅ ꯈꯨꯝꯃꯦ ꯁꯝꯕꯟ ꯈꯥꯒꯦ ꯅꯨꯡꯁꯤꯠ ꯁꯝꯕꯟ ꯈꯥꯕꯁꯨ ꯌꯥꯏ ꯍꯥꯏꯕ ꯈꯨꯝꯕ ꯑꯗꯒꯤꯗꯤ ꯑꯩꯅ ꯌꯨꯝ ꯌꯧꯀꯥꯟꯗ ꯐꯖꯅ ꯃꯥꯏ ꯃꯀꯨꯗꯣ ꯈꯣꯛꯊꯣꯛꯈ꯭ꯔꯦꯗꯅ ꯁꯥꯏꯀꯜꯒꯤ ꯇꯤꯞꯇꯣ ꯑꯗꯣ ꯄꯤꯛꯅ ꯀꯥꯇꯤꯅ ꯀꯛꯏꯗꯅ ꯔꯕꯔ ꯔꯕꯔꯗꯣ ꯀꯛꯑꯒ ꯁꯨꯝꯁꯤꯠ ꯑꯣꯏꯅ ꯁꯦꯝꯕ ꯁꯦꯝꯃꯒ ꯌꯣꯟꯕꯁꯤ ꯃꯄꯨꯟ 100ꯒꯨꯝꯕ ꯄꯨꯕꯁꯤ 300 400 ꯑꯗꯨꯝ ꯁꯤꯠꯂꯦ ꯑꯗꯨ ꯃꯇꯝꯗ ꯆꯦꯡꯅ ꯀꯌꯥ ꯄꯤꯕ꯭ꯔꯥ ꯍꯥꯏꯔꯒ ꯂꯨꯄꯥ 3 ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯪꯍꯧꯔꯦ ꯑꯗꯒꯤ ꯆꯦꯡ ꯀꯤꯂꯣ 3 ꯂꯩꯔꯦ ꯑꯗꯒꯤ ꯀꯣꯕꯤꯁꯦ ꯂꯨꯄꯥ 2ꯒꯤ ꯂꯩꯕꯁꯤ ꯍꯥꯔ ꯕꯦꯒ ꯄꯤꯛ ꯊꯟꯕꯅꯦ ꯉꯧꯔꯣꯛ ꯉꯧꯕꯗꯣ ꯑꯗꯨ ꯊꯣꯡꯕꯗ ꯐꯖꯅ ꯄꯠꯄꯗꯣ ꯀꯣꯕꯤ ꯂꯩꯔꯣ ꯍꯥꯏꯁꯦ ꯅꯠꯇꯦ ꯑꯣ ꯀꯣꯕꯤ ꯐꯨꯟꯗꯣ ꯃꯀꯨ ꯈꯣꯛꯇꯣꯛꯈꯤꯕꯗꯣ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯛꯅ ꯈꯖꯤꯛꯇꯪ ꯊꯣꯡꯉꯒ ꯏꯟꯁꯥꯡꯅ ꯅꯝꯅ ꯊꯣꯡꯕ ꯑꯗꯣ ꯉꯁꯤꯗꯤ ꯀꯩꯅꯣ ꯇꯧꯔꯕꯅꯤꯅ ꯑꯗꯨꯝ ꯆꯥꯁꯤꯜꯂꯣ ꯊꯥꯏꯅꯒꯤꯅꯦ ꯉꯁꯤꯒꯤꯗꯤ ꯄꯨꯛ ꯊꯟꯅꯕ ꯌꯥꯅꯕꯀꯣ ꯍꯧꯈꯤꯕ ꯄꯨꯟꯁꯤ ꯋꯥꯔꯤ ꯂꯤꯕ ꯋꯥꯔꯤꯅꯤꯗ ꯋꯥꯅꯤꯗ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯋꯥꯕ ꯏꯃꯥꯁꯨ ꯍꯣꯠꯅꯕ ꯀꯜꯂꯤ ꯏꯄꯥ ꯅꯥꯔꯒꯁꯨ ꯑꯗꯣ ꯅꯣꯏ ꯕꯕꯥꯗꯤ ꯏꯃꯨꯡꯒꯤ ꯅꯦꯇ꯭ꯔꯨꯂꯥꯏꯠ ꯊꯣꯛꯇ꯭ꯔꯗꯤ ꯁꯤꯔꯝꯃꯅꯤ ꯅꯦꯇ꯭ꯔꯨꯂꯥꯏꯠꯅ ꯍꯤꯡꯉꯤꯅꯤ ꯑꯩꯈꯣꯏ ꯕꯥꯁꯦ ꯑꯦꯝꯋꯦꯒꯤ ꯅ꯭ꯌꯨꯇ꯭ꯔꯦꯂꯥꯏꯠ ꯁꯤꯅ ꯅ꯭ꯌꯨꯇ꯭ꯔꯤꯁꯟ ꯇꯧꯔꯒ ꯃꯥꯁꯦ ꯍꯤꯡꯕꯅꯦꯀꯣ ꯍꯧꯖꯤꯛ ꯐꯥꯎꯁꯨ ꯁꯄ꯭ꯂꯤꯃꯦꯟꯁꯦ ꯑꯩꯈꯣꯏ ꯄꯩꯁꯥ ꯇꯤꯡꯉꯁꯨ ꯇꯤꯡꯅ ꯑꯗꯨꯝ ꯄꯩꯁꯥ ꯁꯤꯀꯤꯐꯥꯎ ꯊꯣꯛꯂꯛꯇ꯭ꯔꯤꯉꯩꯗꯒꯤ ꯑꯁꯨꯃꯥꯏꯅ ꯊꯦꯡꯅꯔꯒ ꯂꯩꯔꯛꯄꯅꯦ ꯁꯨꯃꯥꯏꯅ ꯊꯦꯡꯅꯧꯅ ꯏꯆꯥ ꯏꯁꯨ ꯀꯥꯏꯅꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯊꯝꯂꯝꯕ ꯃꯥꯜꯂꯤ ꯏꯄꯥꯗꯤ ꯁꯤꯕꯗꯒꯤ ꯍꯤꯡꯒꯠꯄꯅꯦ ꯑꯁꯤ ꯉꯁꯥꯏꯒꯤ ꯇꯤꯀꯠ ꯌꯥꯝ ꯑꯁꯣꯝꯗ ꯆꯥꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦꯕꯀꯣ ꯈꯔ ꯀꯜꯂꯞ ꯇꯧꯗ꯭ꯔꯥ ꯈꯤꯇꯪ ꯈꯨꯏꯔꯛꯄꯩꯅꯦ ꯒꯥꯔꯤ ꯃꯅꯨꯡ ꯊꯝꯕ ꯃꯥꯅꯦ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯅꯨꯡꯁꯥ ꯐꯨꯔꯛꯄꯗꯣ ꯃꯤ ꯌꯣꯡꯆꯥꯛ ꯐꯥꯎ ꯈꯨꯏꯕꯕꯨ ꯍꯣꯏ ꯃꯄꯥꯟ ꯊꯝꯒꯗꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯣꯖꯥꯅꯤꯗ ꯑꯩꯅ ꯍꯥꯏꯕꯅꯤ ꯃꯅꯨꯡ ꯊꯝꯖꯤꯟꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯅ ꯊꯝꯃꯕ ꯅꯨꯡꯁꯥ ꯃꯌꯥꯝꯅ ꯍꯦꯛ ꯍꯥꯡꯗꯣꯔꯛꯄꯗꯗꯤ ꯅꯨꯡꯁꯥ ꯃꯌꯥꯝ ꯍꯥꯏꯒꯅꯨ ꯅꯨꯡꯁꯥꯗꯨꯅ ꯍꯥꯏꯌꯣ ꯅꯨꯡꯁꯥꯗꯨꯅ ꯅꯨꯡꯁꯥ ꯃꯌꯥꯝ ꯍꯥꯏꯔꯗꯤ ꯅꯨꯃꯤꯠꯇꯤ ꯑꯃꯈꯛꯇꯅꯤ
ꯆꯝꯐꯨꯠ ꯆꯥꯕꯒ ꯀꯥꯎꯈ꯭ꯔꯦ ꯌꯦꯟꯖꯥꯡ ꯌꯥꯝꯃꯟꯗꯅ ꯍꯌꯦꯡꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤꯒꯕ ꯉꯥ ꯑꯌꯥꯏꯕꯒꯤ ꯃꯨꯛꯕꯥꯡꯅꯦ ꯍꯌꯦꯡꯗꯤ ꯆꯤꯡꯃꯤꯁꯦ ꯑꯃ ꯊꯣꯡꯕꯤꯔꯣ ꯑꯗꯒꯤ ꯅꯪꯒꯤ ꯃꯔꯣꯛ ꯑꯃ ꯃꯦꯠꯄꯤꯔꯣ ꯑꯩꯈꯣꯏ ꯃꯥꯒꯗꯤ ꯆꯥꯛꯂꯣ ꯑꯃꯠꯇ ꯆꯥꯏꯀꯣ ꯑꯩꯈꯣꯏ ꯕꯥꯒꯗꯤ ꯑꯩꯒ ꯆꯥꯛꯂꯣ ꯑꯃꯠꯇ ꯆꯥꯕ ꯌꯥꯎꯗ꯭ꯔꯤ ꯁꯨꯄꯨꯟ ꯄꯨꯟꯗ꯭ꯔꯤꯕ ꯍꯌꯦꯡ ꯄꯨꯟꯗꯣꯏꯁꯤꯅꯦꯕꯀꯣ ꯏꯟꯁꯥꯡ ꯄꯨꯟꯗꯕ ꯏꯟꯖꯥꯡ ꯀꯌꯥ ꯄꯨꯟꯗꯕ ꯑꯩꯈꯣꯏ ꯃꯣꯔꯣꯛ ꯍꯥꯞꯄꯅꯤ ꯃꯥꯅ ꯃꯣꯔꯣꯛ ꯌꯥꯎꯗꯕ ꯍꯌꯦꯡ ꯇꯪꯈꯥꯏ ꯈꯥꯏꯅꯔ ꯆꯥꯗꯣꯏꯔꯥ ꯌꯥꯅ ꯍꯣꯏ ꯑꯗꯨꯒ ꯃꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯉꯁꯤꯗꯤ ꯏꯃꯥꯒ ꯁꯨꯃꯥꯏꯅ ꯆꯥꯃꯤꯟꯅꯔꯦ ꯃꯌꯥꯝꯁꯨ ꯅꯣꯡꯃꯇꯪ ꯀꯥꯏꯊꯣꯛꯑꯒ ꯑꯩꯒꯤ ꯏꯃꯥ ꯄꯂꯦꯝ ꯂꯩꯕꯤꯔꯒꯗꯤ ꯆꯥꯃꯤꯟꯅꯧ ꯑꯗꯨꯒ ꯂꯩꯇꯕꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯆꯥꯃꯤꯟꯅꯒꯦ ꯍꯥꯏꯔꯁꯨ ꯐꯪꯂꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯒꯤ ꯏꯃꯥ ꯊꯣꯛꯄ ꯏꯟꯗꯣꯟꯆꯥ ꯊꯣꯛꯄ ꯑꯗꯨꯝ ꯏꯃꯥ ꯁꯛꯅ ꯑꯗꯨꯝ ꯆꯥꯃꯤꯟꯅꯕꯤꯌꯨ ꯃꯥꯗꯔꯁ ꯗꯦꯁꯨ ꯌꯧꯁꯤꯜꯂꯛꯑꯦ ꯏꯃꯥꯁꯤꯡꯕꯨ ꯂꯨꯅ ꯇꯧꯔꯒ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯂꯩꯕꯒꯤ ꯕꯣꯔꯗꯣ ꯄꯤꯅꯕꯤꯌꯨ ꯑꯗꯨꯒ ꯏꯃꯥ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯏꯁꯧ ꯂꯥꯡꯗꯕꯁꯦ ꯀꯌꯥꯗꯤ ꯂꯩꯇꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯁꯨ ꯏꯁꯧꯗꯗꯤ ꯅꯝꯕꯔ ꯋꯥꯟꯅꯦ ꯍꯥꯏꯗꯤ ꯅꯨꯡꯗꯥꯡ ꯆꯨꯞꯄ ꯌꯨꯇ꯭ꯌꯨꯕꯁꯦ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯅꯤꯕꯀꯣ ꯑꯗꯨꯒ ꯇꯤꯚꯤꯁꯦ ꯃꯅꯥꯛꯇ ꯊꯝꯃꯕꯅꯤꯅ ꯑꯗꯨꯝ ꯌꯦꯡꯅꯤ ꯑꯗꯨꯒ ꯑꯌꯨꯛꯇꯅ ꯑꯩꯈꯣꯏꯒꯤ ꯍꯧꯒꯠꯄ ꯄꯨꯡꯁꯤꯡ ꯆꯣꯉꯥꯒꯤ ꯇꯥꯏꯞꯇ ꯍꯧꯔꯛꯑꯅꯤꯕ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯃꯥ ꯍꯧꯒꯠꯇꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯩ ꯑꯗꯨꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯣꯕꯤ ꯑꯃ ꯍꯥꯞꯈ꯭ꯔꯦꯅꯦ ꯂꯣꯏꯁꯤꯟꯒꯦ ꯇꯧꯕꯅꯦ ꯌꯥꯔꯦꯀꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯀꯥꯏꯅꯔꯁꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯦ ꯕꯕꯥꯒ ꯆꯥꯃꯤꯟꯅꯕꯒꯤꯁꯨ ꯑꯃꯨꯛ ꯊꯥꯒꯠꯂꯒꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ